ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯥ ꯌꯣꯟꯕꯤ ꯏꯇꯩꯃ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥ ꯌꯣꯟꯕꯤ ꯏꯇꯩꯃ꯫ ꯇꯔꯨꯕꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈꯣꯟꯅ ꯐꯖꯕ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯃꯥꯟꯕ ꯃꯧ ꯅꯍꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯃꯀꯨꯕꯣꯛ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ ꯐꯥꯔꯛꯄꯗ ꯅꯣꯡꯒꯥꯈ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯇꯔꯨꯕꯤꯅ ꯑꯍꯥꯟꯕ ꯃꯆꯥ ꯐꯪꯖꯕ ꯆꯍꯤ ꯑꯗꯨꯃꯛꯇꯗ ꯑꯆꯧꯕ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯈꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯉꯝꯅꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯑꯃ ꯆꯠꯇꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯊꯥꯛꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯍꯥꯏꯕꯁꯦ ꯑꯉꯛꯄꯅꯤ꯫ ꯇꯔꯨꯕꯤꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ꯫ ꯍꯥꯏꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯄꯥꯅꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯇꯔꯨꯕꯤꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯌꯦꯡꯂꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯄꯥꯎꯊꯣꯛꯄꯤꯕꯗꯒꯤ ꯇꯔꯨꯕꯤ ꯊꯕꯛ ꯑꯗꯣ ꯑꯗꯨꯃꯛ ꯆꯠꯈꯤꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯔꯨꯕꯤ ꯈꯝ ꯊꯦꯡꯅ ꯂꯥꯏꯔꯕꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯃꯕꯨꯛ ꯊꯟꯅꯅꯕ ꯄꯤꯖꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯐꯥꯎꯕ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯔꯨꯕꯤꯅ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯌꯨ ꯑꯃꯨꯛ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯆꯩꯕꯗ ꯅꯠꯇꯅ ꯃꯌꯨꯝ ꯃꯀꯩꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯔꯝꯕ ꯑꯃꯗꯤ ꯃꯁꯝ ꯐꯥꯎꯕ ꯀꯛꯊꯠꯇꯨꯅ ꯏꯀꯥꯏꯕ ꯀꯌꯥ ꯄꯤꯕꯗ ꯅꯠꯇꯅ ꯃꯇꯨꯡ ꯑꯃꯨꯛꯀ ꯌꯣꯜꯂꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯔꯅꯤꯡ ꯊꯥꯕꯤꯔꯝꯈꯤ꯫ ꯇꯔꯨꯕꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯤꯗꯣꯛꯈꯤꯒꯗꯕꯅꯤ ꯈꯟꯗꯨꯅ ꯃꯊꯃꯣꯏ ꯑꯗꯣ ꯆꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯀꯞꯂꯤ꯫ ꯃꯆꯥ ꯑꯗꯣ ꯆꯍꯤ 2 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯆꯍꯤ 2 ꯐꯥꯔꯕ ꯃꯆꯥ ꯑꯗꯣ ꯃꯕꯨꯛ ꯊꯟꯅꯕ ꯐꯥꯎꯕ ꯄꯤꯖꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯗꯨꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯍꯤꯡꯈꯣꯜ ꯑꯗꯣ ꯃꯤꯉꯣꯟꯗ ꯕꯟꯗꯣꯞ ꯊꯝꯂꯒ ꯃꯍꯥꯛꯅ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯍꯣꯇꯦꯜꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯗꯨꯅ ꯍꯣꯇꯦꯜ ꯐꯝꯂꯤ꯫ ꯑꯁꯨꯝꯅ ꯍꯣꯇꯦꯜ ꯐꯝꯕꯗꯒꯤꯗꯤ ꯊꯥ ꯈꯔꯗꯤ ꯃꯃꯥ ꯃꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯔꯥ ꯍꯦꯟꯗꯅ ꯅꯣꯛꯇꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯁꯛ ꯃꯇꯧꯗ ꯆꯪꯈꯣꯜꯂꯕꯤ ꯇꯔꯨꯕꯤꯗ ꯃꯤꯁꯧ ꯆꯪꯕ ꯃꯤ ꯃꯁꯤꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯇꯔꯨꯕꯤꯒꯤ ꯍꯣꯇꯦꯜ ꯍꯥꯏꯈ꯭ꯔꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯈ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯔꯨꯕꯤꯅ ꯍꯣꯇꯦꯜ ꯐꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯍꯣꯇꯦල් ꯐꯝꯕꯁꯤꯡ ꯄꯣꯠ ꯏꯁꯤꯠ ꯁꯤꯠꯇꯕ ꯑꯃꯗꯤ ꯄꯣꯠꯁꯤꯠ ꯍꯟꯊꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯍꯣꯇꯦꯜ ꯑꯗꯣ ꯃꯨꯠꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯣꯇꯦꯜ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯟꯅꯔꯒ ꯇꯔꯨꯕꯤꯁꯦ ꯑꯃꯨꯛꯇꯪ ꯕꯗꯅꯥꯝ ꯄꯤꯗꯨꯅ ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯁꯦ ꯊꯨꯒꯥꯏꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯅ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯤ ꯅꯦꯛꯇꯨꯅ ꯌꯨ ꯉꯥꯎꯕ ꯀꯌꯥ ꯑꯃ ꯇꯔꯨꯕꯤꯒꯤ ꯍꯣꯇꯦꯜꯗ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯌꯨ ꯌꯣꯜꯅꯅꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯌꯨ ꯄꯨꯁꯤꯟꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯁꯤꯟꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯇꯧꯔꯤꯕ ꯑꯗꯣ ꯇꯔꯨꯕꯤꯅꯗꯤ ꯌꯥꯖꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯀꯌꯥ ꯑꯃ ꯇꯧꯕꯗ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯇꯔꯨꯕꯤꯒꯤ ꯍꯣꯇꯦꯜꯗ ꯌꯨ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯔꯨꯕꯤꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯤꯁꯧ ꯆꯪꯂꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯆꯥ ꯊꯛꯄ, ꯕꯣꯔꯥ ꯆꯥꯕ, ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯤꯕ ꯅꯨꯄꯥꯁꯤꯡ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯁꯥꯎꯔꯕꯅꯤ꯫ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯧ ꯇꯔꯨꯕꯤꯒꯤ ꯍꯣꯇꯦꯜꯗ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥ ꯇꯥꯅꯕ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯔꯝ ꯑꯗꯨꯅ ꯇꯔꯨꯕꯤꯒꯤ ꯍꯣꯇꯦꯜ ꯑꯗꯣ ꯁꯤꯗꯣꯛꯄ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯁꯨ ꯄꯥꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯇꯔꯨꯕꯤꯒꯤ ꯍꯣꯇꯦꯜꯗ ꯃꯍꯧꯁꯥꯒꯨꯝ ꯌꯨ ꯌꯣꯜꯂꯦ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯄꯤꯁꯤꯟꯗꯨꯅ ꯇꯔꯨꯕꯤꯒꯤ ꯍꯣꯇꯦꯜ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯨꯒꯥꯏꯕꯤꯔꯤ꯫ ꯂꯥꯟꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯟꯖꯟ ꯃꯥꯏꯊꯤꯔꯕ ꯇꯔꯨꯕꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯣꯇꯦꯜ ꯐꯝꯂꯤꯉꯩ ꯅꯨꯡꯇꯤꯒꯤ ꯑꯍꯜ ꯑꯃ ꯆꯥ ꯊꯛꯄ ꯍꯦꯛ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯍꯜ ꯑꯗꯣ ꯆꯥ ꯊꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫
ꯃꯍꯥꯛꯅ ꯇꯔꯨꯕꯤ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯒꯨꯝ ꯃꯁꯨꯒꯨꯝ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯃꯁꯤꯒꯤ ꯇꯔꯨꯕꯤ ꯍꯥꯏꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯛꯇꯕꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯄꯨꯁꯜꯂꯒ ꯁꯥꯟꯅ ꯌꯨꯅꯔꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯕꯗꯤ ꯂꯩꯀꯥꯏ ꯆꯦꯟꯗꯅꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯋꯥꯔꯛꯂꯝꯂꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯈꯪꯉꯤ ꯇꯔꯨꯕꯤꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨ ꯈꯪꯂꯕꯁꯨ ꯃꯥꯒꯤ ꯋꯥ ꯑꯗꯣ ꯃꯌꯥꯝꯅ ꯇꯥꯕꯤꯔꯣꯏꯗꯕ ꯃꯔꯝꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ, ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯔꯨꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯒꯥꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯩ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯤ꯫ ꯑꯗꯨꯒ ꯇꯔꯨꯕꯤꯕꯨ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯋꯥꯔꯅꯤꯡ ꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯔꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯇꯤꯡꯉꯛ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯃꯍꯥꯛꯁꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯤꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯇꯞꯅ ꯆꯦꯟꯊꯣꯛꯂꯒ ꯏꯕꯨꯡꯉꯣ ꯂꯧ ꯄꯨꯄꯨꯅ ꯋꯥ ꯍꯥꯏꯒꯦ ꯂꯧꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯔꯛꯄ ꯑꯆꯥꯄꯣꯠ ꯑꯃ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯔꯤ꯫ ꯑꯗꯨꯒ ꯆꯣ ꯅꯃꯥꯟꯅꯕ ꯃꯌꯥꯝꯒꯅꯦ ꯁꯥꯟꯅꯔꯨꯔꯣ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ, ꯃꯃꯥꯒ ꯑꯩꯒꯅꯦ ꯋꯥꯔꯤ ꯁꯥꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯏꯄꯪ ꯄꯪꯅ ꯍꯣꯏ ꯄꯨꯄꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯁꯥꯟꯅꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤꯀꯣ, ꯑꯃ ꯇꯧꯔꯦ ꯁꯣꯏ ꯑꯃ ꯇꯧꯔꯦ ꯁꯣꯏ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯃꯇꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ꯫ इखुत्ता थांग अमा पाइरगा तुमनबा हानिंगी हाइदुना मथमोइ पेंदना यामना कप्तुना चोरोल लोली मतमतुता अहलदुना इबेमा तौरिबा थबक असिबु कमदौबनोने अदुमना हंगलकपदुदा तरुबिना ngasiगी थोख्रिबा थौदोक अदो वारी लीदुना खंगलई महाक होटेल अदुता अयुक ngata हवतुना इरुजा माइथाजरगा चंदोन चवा फजना थिलदुना होटेल अदो हांगदुना चा लोनुना तन हौदुना मयांगी सेवा तौनबगिदमक सिनलांगलिङै मतमनि मतमदुदा मखोइ नुपा खरा चंगसिललगला चा थकी हाइररि मतमदुदा अइना चा यामना कन लोनखलि ngakta ngaibiयो हाइदुना ngaihанखि अदुमना ngahak ngairabagi tungda aina makhoida sa piki asumna sa thaklabagi tungda makhoi ado chakri aisu sa lonabagi singkra lokthok loksin tawringai makhoina kari tormano habdudi kari amata khangdri adubu makhoina laklamliba adudi aibu badanam pinabagi damakta aigi hotel asida yamlaba yu mayama ma losinabagi damak lakho oiramle madugi matung aidi karisu khandana adumak lairi ngahak lairagati khulasi ki mara paibi amati club ki miyoi kaya laktuna aigi hotel ase gorong hektamak sigai मधुगी मतुंग मखोइना मंगसाइ लोसलंबा यु मयामदो पुथुरकलगा मयामना हाइबदो चुमले यु फंगले हाइदुना आइबु मखोइ मयामना फुखि अदुगा युसे योनगनो हारगा योलिबा करिगनो हाइदुना हंजन आइबु फुखिबनी अदुदगी मथंग तरमलिबा सिनी अदुमना तरुबिने कप्तुना वारी लिबा अदुता अहलदुना फरे आई नंगोंदा लेवा मंत्र अमा ताके हारिबा लेवा मंत्र से नंग सिजिनरबदी नाहक सोदना नुंगाइगनी तौगदबु नाहकना लेवा मंत्र से हेक सिजिनबगा नंगी नसादा नंगी वखलदा फत्तबा मयाम अमा पोलकनी मदो नाहकना नमथगदबनी मदो नत्रबदी नाहक अवाफमदा तागदौरिबनी अवाफमदा ताबदा नतना थ्वाइ फावबम फांगबा यारिबनी मदो खंगना नाहकना लेवा मंत्र से सिजिनगदबनी लेवा मंत्र सिजिनबा हाइबसिदी आइखोइना ngamlu चटकदबनी मखोइना केदंगदा ngamहलोइदबदी कोइबेमा मसिदी पुकनिंग लोक्सिंग तारा खल्लबा मतुंगदा थबक पाइखदबनी करी खलिबा अदुमना हाइरकपा अदुता तरुबिदो वाखन ngahak asum khallaga करी वफम ओरबनो पाबुंग लेवा मंत्र दुना एंगोंदा करी कानागदोरिबनो आई हाइगसे हारिबा लेवा मंत्र से नाहकना सही मंगा सिजिनबा यागनी सही मंगागी मतुंगदगिदी नाहकना मखा ताना सिजिनबा याररोइ तौगदबु सही मंगागी मनुंग असिदति नाहकना लेवा मंत्र से सिजिनरिङै मतमदुता करी अमत नंगोंता कनामतना करीमता हाइबा ngамoi नंगी नसक असि उरुबगा फुगे हाइदुना लाकपा मी फाउदा मरु लुक्कदौरिबनी हाट के हाइदुना लाकपा मी फाउबदा तीगदौरिबनी मरम अदु लेवा मंत्र से नाहक सिजिनरगा नाहकना तौरिबा कारबार असि चौकटननबा तौरो अदुदि पाबुंग लेवा मंत्र अदु कमाइ तौबजानो अइंगोंदा ngasimak takpiramo ngasiगidi numitse khara fattare अदुनने हयेंदो नुमेदांग वाइरम आई कोइथोरके अदुगा वारीदु कुपना सानादसी अदुगा लेवा मंत्र सुजु पीरगेको फरे आई ngasiगidi चटलगेको असमना हारमलगा अहलदो चटख्रि
ꯇꯔꯨꯕꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯀꯔꯤꯕꯨ ꯑꯣꯏꯔꯒꯕ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯃꯇꯧ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯑꯍꯜ ꯑꯗꯣ ꯂꯥꯛꯇ꯭ꯔꯤ꯫ ꯑꯍꯜ ꯑꯗꯨꯅ ꯂꯥꯛꯇꯕ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯈꯟꯖꯩ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯊꯣꯛꯅꯅꯕ ꯄꯨꯡꯍꯥꯏꯗ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯟꯗꯨꯅ꯫ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯋꯣꯏꯕꯃꯛꯀꯤ ꯑꯍꯜ ꯑꯗꯨꯗꯤ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯗꯨꯅ ꯇꯔꯨꯕꯤꯒꯤ ꯌꯨꯝꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯧꯖꯤꯜꯂꯛꯄ ꯑꯗꯨꯗ ꯇꯔꯨꯕꯤꯗꯣ ꯍꯔꯥꯎꯕꯒꯨꯝ ꯀꯔꯤꯕꯒꯨꯝ ꯇꯔꯥꯝ ꯑꯍꯜ ꯑꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯃꯣꯔꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯏꯁꯨꯗꯤ ꯎꯗꯦꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯄꯥꯕꯨꯡ ꯁꯥꯟꯅꯕ ꯆꯠꯂꯝꯒꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯦꯅꯦ꯫ ꯀꯧꯁꯜꯂꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯉꯥꯡꯁꯦ ꯄꯪꯊꯥ ꯊꯥꯗꯣꯛꯀꯅꯨꯀꯣ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯝꯂꯝꯗꯥꯏ ꯁꯤꯒꯨꯝꯕ ꯁꯟꯙ꯭ꯌꯥ ꯆꯪꯕꯁꯦ ꯅꯥꯆꯤꯟꯅ ꯆꯦꯟꯕꯅꯤꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯧꯁꯜꯂꯒꯦ꯫ ꯍꯣꯏ ꯑꯗꯣ ꯏꯕꯦꯝꯃ ꯅꯪ ꯀꯔꯤ ꯈꯜꯂꯕ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕ ꯋꯥꯗꯨꯕꯣ? ꯄꯥꯕꯨꯡ ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅꯤ ꯇꯧꯒꯗꯕ ꯏꯕꯦꯝꯃ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯑꯩ ꯍꯥꯏꯒꯦ꯫ ꯁꯦ ꯑꯩꯈꯣꯏꯅ ꯃꯥꯗꯤ ꯉꯥ ꯌꯥꯝꯅ ꯐꯩ ꯀꯩꯁꯨ ꯂꯩꯇꯕ ꯃꯐꯝꯗ ꯐꯥꯎꯗ ꯃꯥꯗꯤ ꯉꯥ ꯐꯥꯕ ꯉꯝꯃꯤ ꯀꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯁꯤ ꯏꯕꯦꯝꯃ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯒ ꯉꯥ ꯑꯗꯨ ꯀꯧꯕꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯃꯥ ꯉꯥ ꯌꯥꯝꯅ ꯐꯥꯔꯤꯕꯅꯤ꯫ ꯇꯧꯒꯗꯕꯨ ꯑꯗꯨꯒꯨꯝꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯒ ꯉꯥ ꯌꯥꯝꯅ ꯐꯥꯔꯤꯕ ꯃꯤꯗꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ꯫ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕꯒꯤ ꯋꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯦ ꯁꯤꯖꯤꯟꯅꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯂꯕꯁꯨ ꯅꯔꯟ ꯐꯅꯌꯥꯝ ꯇꯨꯡꯁꯤꯜꯂꯕꯁꯨ ꯅꯪꯒꯤ ꯍꯛꯇꯛꯇ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯆꯥ ꯑꯁꯤ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯍꯧ꯫ ꯅꯆꯥꯒꯤꯗꯃꯛꯇ ꯅꯪꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯊꯥꯗꯗꯨꯅ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯍꯧꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯅꯍꯥꯛꯅ ꯂꯩꯋꯥ ꯑꯁꯤꯅ ꯆꯟꯅꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯅꯪꯅ ꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯆꯥ ꯑꯁꯤ ꯁꯦꯝꯍꯧꯔꯕꯗꯤ ꯂꯩꯋꯥ ꯑꯗꯨ ꯀꯥꯟꯅꯔꯦꯗꯅ꯫ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯔꯒꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯁꯦ ꯁꯤꯒꯤ ꯆꯦꯅꯥ ꯑꯁꯤꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯏꯔꯕꯅꯤ꯫ ꯃꯁꯤ ꯅꯪꯅꯅꯦ ꯇꯨꯃꯤꯟꯅ ꯄꯥꯔꯦ ꯍꯥꯏꯔꯒ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯀꯅꯥ ꯎꯍꯟꯗꯅ ꯇꯨꯃꯤꯟꯅ ꯁꯣꯟꯒꯗꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯄꯥꯕꯨꯡ ꯁꯤ ꯁꯣꯜꯂꯒ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ? ꯁꯦ ꯃꯁꯤ ꯁꯣꯜꯂꯣ ꯑꯗꯨꯒꯅꯦ ꯈꯨꯕꯥꯛꯇ ꯁꯣꯜꯂꯒ ꯅꯁꯥꯗ ꯅꯥꯟꯊꯒꯗꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯅꯥꯃꯠꯇꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯆꯩꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯅꯦ ꯀꯅꯥꯝꯇꯅ ꯅꯪꯕꯨ ꯍꯥꯠꯄ ꯇꯨꯞꯄ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯇꯧꯔꯛꯂꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯂꯣꯏ ꯈꯪꯖꯔꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯆꯠꯈ꯭ꯔꯤ꯫ ꯇꯔꯨꯕꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ? ꯃꯤꯅ ꯅꯨꯡꯁꯤꯕꯤꯅꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯊꯤꯅ ꯅꯨꯡꯅ ꯉꯥꯡꯕ ꯉꯝꯗꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯐꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯒ ꯁꯦꯟ ꯇꯥꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯕ ꯅꯠꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯀꯧꯁꯤꯟꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯆꯥꯛ ꯊꯣꯡꯅ ꯇꯔꯨꯕꯤꯅ ꯋꯥꯈꯜꯀꯌా ꯑꯃ ꯈꯜꯂꯤ꯫ ꯀꯩꯗꯧꯔꯒ ꯃꯍꯥꯛ ꯁꯦꯟ ꯇꯥꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯀꯥꯕꯛ ꯐꯝꯂꯝꯕ ꯑꯗꯨꯁꯨ ꯈꯔ ꯍꯧꯒꯠꯂꯛꯄꯗ ꯁꯦꯟꯗꯣꯡ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯈ꯭ꯔꯤ꯫ ꯑꯗꯨꯅ ꯀꯩꯗꯧꯔꯒ ꯄꯩꯁꯥ ꯄꯥꯏꯒꯗꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯍꯧꯗꯣꯡ ꯑꯗꯨꯗ ꯇꯔꯨꯕꯤꯗꯣ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯅꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯔꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯔꯨꯕꯤꯗꯣ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯔꯝꯕ ꯑꯍꯜ ꯑꯗꯨꯅ ꯄꯤꯔꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ 무rum ꯁꯣꯜꯂꯒ ꯃꯍꯥꯛ ꯃꯁꯥꯗ ꯅꯥꯟꯊꯖꯩ꯫ ꯑꯗꯨꯝꯅ ꯍꯦꯛ ꯅꯥꯟꯊꯕ ꯂꯣꯏꯔꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯍꯧꯗꯣꯡ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ꯫ ꯍꯧꯗꯣꯡ ꯑꯗꯣ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯔꯨꯕꯤꯅ ꯍꯧꯗꯣꯡ ꯑꯗꯣ ꯑꯆꯧꯕ ꯌꯣꯈꯣꯛ ꯑꯃꯗ ꯊꯣꯝꯗꯨꯅ ꯍꯥꯠꯇꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯅꯥ ꯎꯍꯟꯗꯅ ꯃꯅꯤꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯇꯔꯨꯕꯤꯅ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯔꯨꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯃꯅꯪꯒꯟꯗ ꯄꯣꯠꯁꯤꯜꯂꯒ ꯊꯣꯡ ꯆꯦꯖꯠ ꯂꯣꯟꯁꯤꯜꯂꯝꯂꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯁꯦꯝꯗꯣꯛꯂꯕ ꯍꯧꯗꯣꯡ ꯑꯗꯣ ꯆꯦꯔꯪꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯔꯨꯕꯤꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯈꯣꯏ ꯅꯈꯣꯏꯕꯨ ꯁꯥ ꯆꯥꯒꯦꯔꯣ? ꯑꯩ ꯁꯥ ꯄꯨꯔꯛꯂꯤꯌꯦ꯫
ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯔꯨꯕꯤꯒꯤ ꯃꯁꯛ ꯎꯕꯗ ꯃꯁꯛꯅꯒ ꯐꯖꯕꯒ ꯉꯔꯥꯡ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯈꯤꯕꯒ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯁꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯀꯔꯤ ꯁꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ, ꯑꯩꯁꯨ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯛꯄꯅꯤ, ꯃꯊꯪ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯤ, ꯅꯈꯣꯏ ꯈꯔ ꯂꯧꯍꯧꯒꯦꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯔꯥꯏ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯍꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯁꯤꯒꯤ ꯁꯥꯁꯤꯗꯤ ꯑꯅꯧꯕ ꯃꯥꯜꯂꯤꯅꯦ, ꯏꯇꯩꯃ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯧꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯔꯨꯕꯤꯅ ꯄꯨꯔꯛꯂꯤꯕ ꯁꯥꯁꯤꯡ ꯑꯗꯣ ꯂꯨꯄꯥ 500ꯗ ꯂꯣꯏꯅꯃꯛ ꯂꯩꯍꯧꯔꯤ꯫ ꯇꯔꯨꯕꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯇꯨꯅ ꯏꯇꯩꯃꯁꯤ ꯁꯨꯃꯥꯏ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯌꯣ? ꯃꯇꯝ ꯑꯗꯨ ꯇꯔꯨꯕꯤꯅ ꯅꯨꯡꯇꯤꯒꯤꯗꯤ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯥꯅꯦ, ꯅꯈꯣꯏ ꯑꯗꯨꯝ ꯂꯧꯕ ꯉꯝꯒꯗ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯒꯤ ꯑꯆꯧꯕ ꯕꯥꯔꯗꯦ ꯐꯪꯁꯟ ꯑꯃ ꯂꯩꯕ, ꯑꯗꯨꯒꯤ ꯁꯥ ꯈꯔ ꯏꯇꯩꯃꯗꯒꯤ ꯂꯧꯒꯦ ꯇꯧꯕ, ꯑꯗꯣ ꯏꯇꯩꯃꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯁꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯛꯀꯦ, ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯑꯩꯅ ꯂꯥꯛꯇ꯭ꯔꯕꯗꯤꯅꯦ ꯅꯈꯣꯏ ꯑꯇꯣꯞꯄ ꯁꯥ ꯑꯣꯏꯅ ꯊꯤꯔꯣꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥꯃꯆꯥ ꯑꯃꯅ ꯑꯗꯨ ꯏꯇꯩꯃꯒꯤ ꯂꯝꯕꯨ ꯀꯗꯥꯏꯗꯒꯤꯅꯣ, ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯇꯔꯨꯕꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯇꯥꯛꯂꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯇꯔꯨꯕꯤꯗꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ꯫ ꯇꯔꯨꯕꯤꯅ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ, ꯃꯤꯠꯌꯦꯡ ꯁꯥꯝꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯔꯨꯕꯤꯗꯣ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯥ ꯑꯗꯣ ꯊꯣꯡꯂꯨꯔꯒ ꯆꯥꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯠꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯔꯨꯕꯤꯅ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯉꯥꯔꯤ kaya ꯊꯝꯗꯨꯅ ꯍꯧꯗꯣꯡ ꯐꯥꯗꯨꯅ ꯍꯥꯠꯇꯨꯅ ꯁꯥꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏꯆꯠꯇꯨꯅ ꯌꯣꯟꯕ kaya ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯦꯟ ꯃꯊꯪ ꯐꯪꯉꯛꯄꯗ ꯅꯠꯇꯅ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯥ kayasꯨ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯧꯗꯣꯡ ꯃꯊꯪ ꯍꯜꯂꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯍꯧꯗꯣꯡ ꯍꯥꯏꯕꯗꯣ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ, ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯍꯧꯗꯣꯡ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯗꯣꯡ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯅꯦ? ꯑꯉꯥꯡꯁꯨ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯊꯝꯈ꯭ꯔꯦ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯈꯪꯂꯛꯇꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯨ ꯉꯥꯎꯔꯤ ꯇꯧꯔꯒ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯇꯔꯨꯕꯤ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯒꯗꯧꯔꯒꯦ ꯅꯪꯕꯣ, ꯁꯥ ꯂꯩꯔꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯇꯔꯨꯕꯤꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯔꯤꯅꯣ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯍꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯋꯥꯡꯃꯗꯒꯤ ꯑꯩ ꯀꯨꯂꯆꯟꯗ꯭ꯔꯅꯤꯅꯦ, ꯊꯣꯡ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯔꯨꯕꯤꯗꯣ ꯇꯞꯅ ꯊꯣꯛꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯂꯆꯟꯗ꯭ꯔꯗꯣ ꯏꯃꯨꯡꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯔꯨꯕꯤꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯅꯥ ꯃꯥꯡꯒꯣꯜꯗ ꯑꯃꯗꯤ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯇꯦ꯫ ꯃꯇꯝꯗꯣ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯇꯔꯨꯕꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯔꯞ ꯆꯪꯂꯒ ꯀꯨꯜꯂ, ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯤꯅ ꯈꯪꯉꯒ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯜꯂꯅ ꯀꯔꯤꯝꯇ ꯈꯜꯂꯣꯏꯁꯦ, ꯀꯅꯥꯝꯇ ꯎꯍꯧꯗꯦ, ꯑꯩꯅ ꯂꯥꯛꯄꯗ ꯀꯣ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯦ ꯅꯪꯅ ꯉꯁꯥꯏ ꯄꯩꯁꯥ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯉꯥꯡꯒꯤꯅ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯒꯤ ꯑꯩ ꯄꯣꯔꯛꯏꯅꯤ, 5,000 ꯁꯦ ꯄꯥꯏꯁꯤꯜꯂꯨꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯔꯨꯕꯤꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯂꯥꯛꯑꯣ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤꯅ ꯀꯨꯜꯂꯕꯨ ꯍꯟꯖꯤꯟ ꯇꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯨꯜꯂꯗꯤ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯉꯥꯎꯔꯤ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯃꯍꯥꯛꯄꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯏꯟꯊꯣꯛꯄ ꯑꯗꯨꯗ ꯇꯔꯨꯕꯤꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯃꯀꯣꯛꯇꯣ ꯂꯨꯈꯝꯗ ꯌꯩꯁꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯨꯂꯆꯟꯗ꯭ꯔꯗꯣ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯃꯀꯣꯛ ꯀꯥꯏꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯀꯣꯛꯇꯒꯤ ꯏ ꯌꯥꯝꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯃ ꯇꯧꯕ ꯑꯗꯨꯗ ꯇꯔꯨꯕꯤꯗꯤ ꯄꯥꯈꯠꯈꯤꯕꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯔꯒ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯔꯥꯏꯕꯛꯇꯁꯨ ꯊꯥꯗꯨꯅ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯜꯂꯗꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯇꯔꯨꯕꯤꯗꯣ ꯄꯥꯈꯠꯃꯟꯈꯤꯕꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯋꯥꯈꯜ ꯂꯥꯛꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯜꯂꯗꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯤ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯇꯔꯨꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯔꯨꯕꯤꯗꯣ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯤ꯫
ꯃꯌꯥꯝ ꯈꯪꯅꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯃꯍꯥꯛꯅ ꯍꯧꯗꯣꯡ ꯍꯦꯛ ꯁꯦꯝꯅꯕ ꯊꯥꯡꯖꯧ ꯑꯃ ꯉꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯇꯔꯨꯕꯤꯅ ꯑꯩꯅ ꯉꯁꯤ ꯍꯥꯠꯂꯤꯕꯁꯦ ꯁꯥꯅꯤ, ꯁꯥꯗꯤ ꯁꯥꯒꯨꯝꯅ ꯃꯀꯛ ꯀꯛꯂꯒ ꯌꯣꯟꯕ ꯇꯥꯕꯅꯤ, ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯔꯨꯕꯤꯅ ꯀꯨꯂꯆꯟꯗ꯭ꯔꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯇꯨꯞ ꯀꯛꯇꯨꯅ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯤ꯫ ꯇꯔꯨꯕꯤ ꯋꯥꯕꯅ ꯇꯞ ꯇꯥꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯍꯥꯛꯅ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯃꯥꯡꯁꯪꯗ ꯂꯣꯏꯅꯃꯛ ꯍꯩꯊꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯄꯨꯡꯉꯥꯟ ꯉꯥꯛꯂꯤ꯫ ꯇꯔꯨꯕꯤꯗꯣ ꯃꯍꯧꯁꯥꯒꯨꯝ ꯑꯆꯧꯕ ꯈꯥꯎ 2 ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯁꯥ ꯌꯣꯟꯕ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯥ ꯌꯣꯟꯕ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯍꯧꯅ "ꯇꯔꯨꯕꯤ, ꯁꯥ ꯌꯣꯟꯕ ꯆꯠꯂꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯇꯔꯨꯕꯤ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯃꯤ ꯈꯪꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯨꯂꯆꯟꯗ꯭ꯔ ꯉꯔꯥꯡꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ, ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯊꯤꯅꯍꯧꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯌꯥꯝꯅ ꯇꯔꯨꯕꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗꯒꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯥꯁꯤꯡꯗꯣ ꯃꯊꯪ ꯂꯣꯏꯅ ꯂꯧꯍꯧꯔꯤ꯫ ꯃꯌꯥꯝ ꯂꯧꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯧꯍꯧꯔꯤꯕꯗꯣ ꯃꯤꯒꯤ ꯁꯥꯗꯣꯡꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯔ ꯏꯅꯥꯛ ꯀꯩꯔꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯅꯁꯨ ꯆꯪꯁꯤꯜꯂꯛꯂꯒ "ꯏꯕꯦꯝꯃ ꯇꯔꯨꯕꯤ, ꯅꯪꯒꯤ ꯁꯥꯁꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯆꯠꯂꯒ ꯌꯣꯟꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯖꯒꯥ ꯑꯃꯗ ꯐꯖꯅ ꯌꯣꯟꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ?" ꯇꯟꯖꯥ ꯑꯗꯨꯗ ꯇꯔꯨꯕꯤꯅ "ꯑꯩꯁꯨꯅꯦ ꯖꯒꯥ ꯑꯃꯗ ꯐꯖꯅ ꯍꯣꯇꯦꯜ ꯃꯆꯥꯒꯨꯝꯕ ꯑꯃ ꯁꯥꯔꯒ ꯌꯣꯟꯁꯤꯔꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯏꯕꯦꯝꯃ? ꯑꯗꯨꯗ ꯁꯥꯅꯅꯕ ꯁꯦꯟ ꯊꯨꯝꯒ ꯂꯩꯇꯕꯁꯤꯗ." ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯑꯩ ꯄꯤꯒꯦꯁꯦ." ꯑꯁꯨꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯔꯨꯕꯤꯗ ꯃꯃꯤꯠ ꯑꯗꯣ ꯐꯂꯞ ꯌꯦꯡꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ "ꯅꯪꯒꯤ ꯁꯥ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯈꯔ ꯂꯩꯍꯧꯔꯒꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯁꯥ ꯌꯣꯟꯐꯝ ꯑꯗꯣ ꯁꯥꯅꯅꯕ ꯄꯩꯁꯥꯗꯣ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯦ" ꯍꯥꯏꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯔꯨꯕꯤꯗꯒꯤ ꯁꯥ ꯈꯔ ꯂꯧꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯔꯨꯕꯤꯅ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯐꯝꯂꯝꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯥ ꯀꯛꯐꯝ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯁꯥ ꯑꯊꯣꯡꯕꯁꯨ ꯌꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯔꯨꯕꯤꯅ ꯃꯍꯥꯛꯅ ꯁꯥ ꯊꯣꯡꯕ ꯑꯃꯗꯤ ꯁꯥ ꯀꯛꯇꯨꯅ ꯌꯣꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯁꯦꯟ ꯌꯥꯝꯅ ꯐꯪꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯁꯥ ꯌꯣꯜꯂꯛꯂꯤꯕꯁꯤ ꯐꯅ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯗꯤ ꯌꯥꯝꯅ ꯃꯥꯡꯈꯤ, ꯑꯗꯨꯕꯨ ꯊꯤꯕꯗꯤ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯇꯔꯨꯕꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥ ꯑꯗꯣ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯁꯥꯁꯤꯡ ꯑꯗꯣ ꯀꯔꯝꯕ ꯁꯥꯅꯣ, ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕ ꯅꯣꯡꯃꯇ ꯊꯤꯒꯠꯂꯨꯗꯦ꯫ ꯇꯔꯨꯕꯤꯅ ꯌꯣꯟꯕ ꯁꯥ ꯍꯥꯎꯏ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯈꯪꯅꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯁꯥ ꯑꯗꯣ ꯍꯥꯎꯕ ꯅꯠꯇꯦ, ꯇꯔꯨꯕꯤꯒꯤ ꯃꯁꯛ ꯑꯗꯨꯗ ꯍꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯤ꯫ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯅꯧꯕ ꯀꯁꯇꯃꯔ ꯑꯃ ꯑꯣꯏꯅ ꯀꯣꯏꯔꯦꯡꯗꯣ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ "ꯁꯤꯒꯤ ꯁꯥ ꯌꯣꯟꯐꯝꯁꯤ ꯅꯠꯇ꯭ꯔꯣ? ꯇꯔꯨꯕꯤꯒꯤ ꯍꯣꯇꯦꯜ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯣ?" ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤꯅ "ꯍꯣꯏ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯑꯩ ꯏꯁꯥꯃꯛꯅꯤ ꯇꯔꯨꯕꯤ ꯍꯥꯏꯔꯤꯕꯗꯣ." "ꯑꯣ, ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯤꯗꯅ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯐꯗꯤ ꯐꯖꯩꯍꯦ꯫ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ, ꯅꯪꯕꯨ ꯁꯥ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯑꯊꯣꯡꯕ ꯑꯣꯏꯅ ꯆꯥꯒꯗꯕ꯭ꯔꯣ?" "ꯏꯇꯩꯃ, ꯑꯩ ꯑꯊꯣꯡꯕ ꯑꯣꯏꯅ ꯈꯔ ꯆꯥꯖꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯍꯥꯛ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯂꯗꯨꯅ ꯄꯨꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯇꯔꯨꯕꯤꯗꯨꯅ ꯁꯥ ꯊꯣꯡꯕ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ "ꯏꯇꯩꯃꯒꯤ ꯁꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ. ꯀꯔꯤ ꯁꯥꯅꯣ ꯁꯤꯕꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯇꯔꯨꯕꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ "ꯑꯩꯁꯨ ꯈꯪꯗꯦ ꯏꯕꯨꯡꯉꯣ, ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯛꯄꯅꯦ. ꯃꯊꯪ ꯁꯨꯝ ꯄꯨꯅꯔꯛꯄꯅꯤꯗ." ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ "ꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ "ꯏꯇꯩꯃ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯀꯌꯥ ꯇꯥꯔꯒꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯔꯨꯕꯤꯅ "200 ꯇꯥꯔꯤ ꯏꯕꯨꯡꯉꯣ" ꯍꯥꯏꯔꯤ꯫ ꯅꯨꯄꯥ ꯑꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ "ꯑꯣ, ꯍꯣꯏ ꯏꯇꯩꯃ, ꯁꯤꯗ ꯂꯩꯖꯔꯦ." ꯑꯁꯨꯝꯅ ꯄꯩꯁꯥꯗꯣ ꯄꯤꯔꯝꯂꯒ ꯀꯣꯏꯔꯦꯡ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯈꯜꯂꯤ, "ꯀꯔꯤꯅꯣꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ,
ngahan khai lakpa nupa masa singa iman manadeda karinomdi thokdaba yai aina tarukliba sibu kayam kuirba janone hera sahi manga phadrida asam na khallaga mahak tumina adumak lehowi ngahak leraga mi mathang mathang yomsillaktuna mahak pot tamnabada makok ngawrabani somdana kamdawri koireng do asum lakpana mathamoide khalli karinone ngasai ina sakiba sadubo karino mi tawida aisu sasi makhal suna charaklabani adubu tarubi ki sasina top topi kari sabu warabjano asumna mahakna khanduna asum lakpada mahaki wakhalda karigumba ma ningsinglai aduga tarubiduna sadu karamba sadu hangudana khumbang ngamjibaduna karigi magi si haiduk indaba jani natragana magi sibu aina yadaba saji sangai yungumbu ore jala as masida ku khada ba hangudeda hayingai chatraga lore mina faji hainabduda chalubagi wani phababudi fajaine asomna matomta ngahak laraga amamukhan tawduna adumak chatkhri asomna tawduna matam mado haukhri tarubina mahana sem sariba sapuna magi yumda lang thaktuna kaukhiba mi ngaktani tarubina nupa kayabu mahaki misum laiwana sumatuna ahingda lau haiduna barton tawi aduga mahanga lakpada kana amata haidu amganu nahana dum haiduk labadi nang haibi yaroi haiduna longnam lamthak kaya chinaduna nupa singatubu kauraduna mahana halaba matungda mahana semdoklaga saduna yolibani tawriba singado laikai gi miyamna karimata khangbanati masidagidi laikai miyamna khungang asita leiba nupa masasing amadi nupa sing nongma kangdana asum mangbagi sang henkalakli kari kamdongna manglibano haibadi kana amatana khangnadri police report tawi adubu police na su thigatpa ngamdri maramdi mangkhriba singado kana gumba amana laktaga hatba natragana phakhiba natabanina makhoi masana yumda changnaraga thodok asingado thokibanina police na su phagatpada yamna waki asumna tawduna matam kaya haukhrabi tungda khabarda pawama yaurakhi koireng ayuk anganba aduta hagulaklaga masamabu punamak sengdukpa loraga ma khabar do pari khabar aduda sumna hairi haujik phawbada kekru leikaida mi chohum hena mangkhriba singa se karaida kamdongna laikhrabano natragana makhoi pulap karaida chatkrabano haibado kana amatana khangnadri maramaduna marilena singasu hari miyu singa se thengabirabadi aikoida paw pibira o haiduna photo ga konana number kaya ma hablagli wafam adu tabata koirengna khalli kari kekru leikaida leiba mising chohum hena manglaba aduga ngarangi khabardana leikai amagi khul amagi mi mathang sum mangi yamdrada mi tara mangba kun mangba loina mangnari kari luni tawri basibo leiba asida leiri basibo natragana makhoi singsi pulap pharaga mapalamda thadukhiba mi leiraba jalane ai thitoktaba yadri asomna khallaga koirengna murum khanduna leiringai mahaki nupido paraprap thorakli aduga karino khanduna leibiribadubo khabar paraga adamna hairakpada koirengna ai yengun hei khabar asida yauri base mi chohum mena mangkhre hairine as mange sanu kaidawi haige badubo mi manga kaidawige nupa ngaktani mangido nupimte yauponti ihi mangkhriba singdu si khrabra sangkhraba haidu thidogumti sangdro haima asibu wawe na ngangi mi mokoi ba thiruge haribro khalibani thiru sira haidana haima adu thiraka dongadoriba karibudi toruni sum thiningbagi wani aina singnaba kharasu sum leiba ho chingnabirunu yarese office satkadaba natro satpiro hoine chatkadoribani ne office ka jitakadaba talleda sugumba mi mangkhiba khotkiba gari thengamba adagi pot huraluba adugu pangata haima adu tabu tawjage haidana police oriba natro ho yarese nangane mariyena ba ngamponte sakpu loirabro sakpudi ngasana loirabani sakpau piba thololibani phare se sakko chathulagane office na ba tawge asomna haruduna koireng do magi nupiga sangminakhi koireng gi masada tarubi se khara chingnakhi mahana yoliba sa singse mayamna pamna chanai adugi sumathakta ma ki sa do karaidagi porakpano karamba sano haibado ngasi phawba kana amtada haidokpa leiti madugi sumathakta
ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯁꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯈꯨꯗꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝꯁꯤꯡ ꯑꯗꯨꯅ ꯀꯣꯏꯔꯦꯡꯅ ꯇꯔꯨꯕꯤꯕꯨ ꯌꯥꯝꯅ ꯆꯤꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯔꯦꯡꯅ ꯇꯔꯨꯕꯤꯗꯣ ꯑꯁꯨꯝ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤꯗꯣ ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯟꯖꯥꯡ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯆꯪꯁꯤꯜꯂꯛꯂꯒ "ꯏꯇꯩꯃ, ꯑꯩ ꯉꯁꯤꯁꯨ ꯂꯥꯛꯆꯔꯤꯌꯦ" ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯇꯔꯨꯕꯤꯅ "ꯀꯅꯥꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ? ꯑꯩꯕꯨ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯣꯏꯔꯦꯡꯅ "ꯉꯍꯥꯟ ꯅꯣꯡꯃ ꯂꯥꯛꯆꯔꯝꯕꯗꯨꯅꯤ ꯏꯇꯩꯃ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯗꯨꯗ ꯐꯝꯃꯤ꯫ ꯑꯗꯨꯒ ꯇꯔꯨꯕꯤꯅ "ꯅꯪꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ?" "ꯏꯇꯩꯃ, ꯑꯩꯁꯤ ꯑꯣꯐꯤꯁꯇꯒꯤ ꯋꯥꯅ ꯍꯜꯂꯛꯄꯅꯤ꯫ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯅꯤꯡꯕ꯫ ꯏꯇꯩꯃꯒꯤ ꯁꯥ ꯁꯦꯝꯕꯁꯤꯡꯁꯤ ꯈꯔ ꯌꯣꯝꯁꯤꯟꯕꯤꯌꯨ, ꯑꯩ ꯌꯨꯝꯗ ꯊꯣꯡꯉꯒ ꯆꯥꯔꯨꯒꯦ." "ꯑꯣ, ꯍꯣꯏ. ꯑꯗꯨ ꯏꯕꯨꯡꯉꯣ ꯀꯦꯖꯤ ꯑꯃ ꯌꯣꯝꯃꯒꯦꯀꯣ." ꯌꯥꯏꯌꯦ ꯏꯇꯩꯃ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤꯅ ꯀꯦꯖꯤ ꯑꯃ ꯌꯣꯝꯂꯒ ꯀꯣꯏꯔꯦꯡꯗ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯏꯔꯦꯡꯅ "ꯀꯌꯥ ꯇꯥꯔꯒꯦ ꯏꯇꯩꯃ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤꯅ "ꯂꯨꯄꯥ 200 ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯂꯨꯄꯥ 200 ꯂꯧꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯀꯣꯏꯔꯦꯡ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯒ ꯃꯌꯨꯝꯂꯣꯝꯗꯗꯤ ꯆꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕ ꯁꯥꯗꯣ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯩꯗꯣꯛꯂꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯆꯥꯝꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯄꯤꯁ ꯅꯥꯏꯅ ꯀꯛꯂꯕ ꯁꯥꯗꯣꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯟꯁꯇꯦꯕꯜ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ "ꯁꯥꯔ, ꯀꯩꯗꯧꯕꯤꯔꯒꯦ?" ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ "ꯂꯥꯎꯅ ꯁꯤꯗ." "ꯁꯥꯔ, ꯀꯔꯤ ꯂꯩꯔꯒꯦ? ꯁꯤꯁꯤꯕꯨ ꯀꯔꯤ ꯁꯥ ꯃꯥꯟꯒꯦ?" "ꯁꯥꯔ, ꯃꯁꯤ ꯀꯔꯤ ꯁꯥꯅꯣ ꯁꯤꯕꯣ?" "ꯑꯩꯁꯨ ꯈꯪꯗꯦꯅꯦ, ꯅꯉꯣꯟꯗ ꯍꯪꯂꯤꯕꯁꯤꯅꯤ." "ꯁꯨꯃꯥꯏꯅ ꯇꯧ, ꯃꯩ ꯊꯥꯒꯠꯅꯕ ꯇꯧ." "ꯁꯥꯔ, ꯀꯩꯗꯧꯗꯣꯏꯅꯣ? ꯁꯥꯁꯤ ꯌꯥꯏꯗꯣꯏꯔꯣ?" "ꯍꯣꯏꯅꯦ, ꯌꯥꯏꯗꯣꯏꯅꯤꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯣꯏꯔꯦꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤꯕ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅ ꯃꯩ ꯍꯧꯒꯠꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯩ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯁꯥꯗꯣꯡ ꯑꯗꯣ ꯂꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯩ ꯊꯥꯔꯤ꯫ ꯑꯗꯨꯝꯅ ꯃꯩ ꯊꯥꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯤ ꯂꯧꯕꯒꯤ ꯃꯅꯝ ꯅꯝꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯅꯝꯂꯛꯄ ꯑꯗꯨꯗ ꯀꯣꯏꯔꯦꯡ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅ "ꯀꯔꯤ ꯁꯥꯅꯣꯅꯦ ꯁꯤꯕꯨ ꯁꯥꯔ? ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯃꯤꯁꯤ, ꯑꯁ! ꯀꯔꯤ ꯁꯥꯅꯣ ꯁꯤꯕꯨ ꯁꯥꯔ?" "ꯇꯨꯃꯤꯟꯅ ꯉꯥꯡꯉꯨ. ꯃꯁꯦ ꯇꯔꯨꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯣꯟꯕ ꯁꯥꯅꯤ. ꯃꯁꯤ ꯑꯩꯅ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ. ꯑꯃꯨꯛꯇꯪ ꯃꯁꯤ ꯑꯩꯅ ꯌꯦꯡꯒꯦ ꯈꯜꯂꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ. ꯁꯥꯔ, ꯇꯔꯨꯕꯤ ꯍꯥꯏꯕꯗꯤ ꯀꯦꯀ꯭ꯔꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯃꯁꯛ ꯌꯥꯝ ꯐꯖꯕꯤꯗꯨꯔꯣ?" "ꯃꯥꯅꯤꯅꯦ, ꯃꯥꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯗꯣ ꯑꯩ ꯆꯤꯡꯅꯕ ꯀꯨꯏꯔꯕꯅꯤ. ꯃꯍꯥꯛꯅ ꯌꯣꯜꯂꯤꯕ ꯁꯥꯗꯣꯡꯁꯤꯡ ꯑꯗꯣ ꯃꯤꯒꯤ ꯁꯥꯗꯣꯡꯅꯤꯅꯦ." "ꯅꯈꯣꯏꯕꯨ ꯃꯣꯏꯗꯒꯤ ꯁꯥꯗꯣꯡꯗꯨ ꯂꯩꯔꯒ ꯆꯥꯈ꯭ꯔꯕ꯭ꯔꯅꯦ?" "ꯀꯔꯤꯅꯣꯗ ꯁꯥꯔ, ꯁꯥꯗꯣꯡꯗꯨ ꯂꯩꯔꯒ ꯆꯥꯕꯗ ꯅꯠꯇꯦꯅꯦ, ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯑꯊꯣꯡꯕ ꯆꯥꯔꯤꯕꯅꯤꯅꯦ. ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯗꯨ ꯃꯤ ꯑꯣꯏꯔꯦꯀꯣ." "ꯃꯥꯅꯤ, ꯃꯤꯅꯤꯅꯦꯗꯣ." "ꯁꯥꯔ, ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤꯗꯨ ꯂꯧꯔꯨꯔꯤꯕ?" "ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤ 200 ꯍꯦꯟꯅ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯀꯥꯏꯁꯤꯡꯗꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯡꯅꯔꯛꯂꯤꯗꯅ. ꯍꯥꯏꯔꯤꯕ ꯃꯥꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯀꯧꯔꯒ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." "ꯐꯔꯦ, ꯃꯗꯨꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯅ ꯑꯩ ꯇꯧꯒꯗꯧꯔꯤꯕꯅꯤ. ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯒꯅꯤ꯫ ꯑꯗꯨꯒ ꯅꯉꯣꯟꯗ ꯑꯩꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯀꯅꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯏꯟꯅꯒꯗꯕꯅꯤꯀꯣ." ꯑꯁꯨꯝꯅ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯀꯟꯁꯇꯦꯕꯜ ꯑꯗꯨꯅꯁꯨ ꯌꯥꯔꯗꯨꯅ "ꯍꯣꯏ ꯁꯥꯔ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯂꯕꯒꯤ ꯇꯨꯡꯗ ꯀꯣꯏꯔꯦꯡꯗꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯔꯨꯕꯤꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗꯗꯤ ꯆꯪꯗꯦ꯫ ꯈꯔ ꯊꯥꯞꯇꯛꯅ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯁꯨ ꯃꯈꯣꯏ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯁꯤꯚꯤꯜ ꯗ꯭ꯔꯦꯁꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯇꯔꯨꯕꯤꯅ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯆꯤꯛꯊꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯈꯜꯂꯤ, "ꯅꯨꯄꯥ ꯑꯁꯤ ꯉꯁꯤ ꯃꯍꯥꯛꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ. ꯃꯍꯥꯛꯅ ꯍꯥꯠꯂꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯥꯗꯣꯝꯅꯤ ꯃꯍꯥꯛꯅ ꯌꯣꯟꯒꯗꯧꯔꯤꯕꯁꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯨꯞꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯐꯥꯎꯕ ꯁꯤꯟꯅꯔꯒ ꯂꯩꯒꯗꯕꯅꯤꯀꯣ." "ꯍꯣꯏ, ꯐꯅꯤ ꯁꯥꯔ. ꯑꯗꯣ ꯁꯥꯔ, ꯉꯁꯥꯏ ꯁꯥꯔꯅ ꯍꯥꯏꯕꯗꯨꯗꯤ?" "ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒ ꯆꯤꯜꯂꯣꯛꯅꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯆꯪꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯨꯝꯂꯒ ꯑꯗꯨꯃꯛ ꯂꯩꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯂꯩꯅꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯣ ꯇꯥꯁꯟꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇꯔꯨꯕꯤꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯣ ꯆꯥꯏꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯇꯔꯨꯕꯤꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯇꯞꯅ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯤ꯫
ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯤꯕꯗꯣ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯀꯣꯏꯔꯦꯡꯅ ꯍꯩ ꯅꯈꯣꯏ ꯇꯨꯃꯤꯟ ꯂꯩꯀꯣ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯤꯕꯁꯤ ꯅꯈꯣꯏ ꯎꯔꯦꯗꯅ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯣꯏ ꯎꯖꯔꯦ ꯁꯥꯔ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯃꯁꯤꯗꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯔꯨꯕꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯒ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯤ ꯑꯗꯨꯝꯅ ꯊꯤꯟꯈꯤꯕ ꯑꯗꯣ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯊꯤꯟꯕꯒ ꯇꯔꯨꯕꯤꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯄꯔꯞ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯁꯤꯡꯒꯣꯡ ꯑꯍꯣꯕ ꯑꯃꯗꯤ ꯐꯛꯂꯥꯡ ꯑꯍꯣꯕ ꯑꯔꯩꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯉꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨꯗ ꯇꯔꯨꯕꯤꯅ ꯀꯧꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯔꯨꯕꯤꯅ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯊꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯣ ꯉꯥꯎꯔꯤ ꯇꯧꯕ ꯍꯧꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯇꯔꯨꯕꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯆꯧꯕ ꯎꯇꯨꯞ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯊꯣꯝꯈꯤꯕꯒ ꯀꯣꯏꯔꯦꯡꯅ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯔꯨꯕꯤꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯝꯅ ꯇꯔꯨꯕꯤꯕꯨ ꯍꯦꯛ ꯐꯥꯕꯒ ꯇꯔꯨꯕꯤꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ ꯏꯇꯩꯃ ꯑꯩ ꯏꯇꯩꯃꯒꯤꯗ ꯉꯁꯥꯏ ꯂꯥꯛꯆꯔꯝꯕ ꯁꯥ ꯂꯩꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯏꯇꯩꯃꯅ ꯉꯍꯥꯟꯃꯈꯩ ꯌꯣꯜꯂꯤꯕ ꯁꯥ ꯑꯁꯤꯗꯤ ꯑꯆꯝꯕ ꯁꯥ ꯅꯠꯇꯦꯅꯦ ꯌꯥꯝꯅ ꯇꯥꯡꯕ ꯁꯥ ꯑꯣꯏꯔꯝꯃꯦꯅꯦ ꯏꯇꯩꯃ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯅꯕ ꯇꯧꯁꯤ ꯑꯩ ꯕꯤꯃꯣꯜ ꯁꯥꯔ ꯑꯩ ꯑꯁꯣꯛꯄꯁꯤ ꯍꯤꯡꯂꯤꯕ꯭ꯔꯗꯤ ꯌꯦꯡꯉꯨ ꯁꯥꯔ ꯍꯤꯡꯂꯤꯌꯦ ꯁꯥꯔ ꯁꯣꯔ ꯍꯣꯜꯂꯤ ꯐꯔꯦ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯇꯧ ꯑꯁꯣꯝꯅ ꯌꯨꯝ ꯑꯗꯨꯗ ꯉꯔꯪ ꯂꯥꯡꯅꯔꯛꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯥꯎꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯞꯇꯛꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯇꯨꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯄꯗꯣ ꯃꯌꯥꯝꯅ ꯎꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯥꯡꯁꯤ ꯌꯩꯗꯨꯅ ꯇꯔꯨꯕꯤꯅ ꯉꯍꯥꯟꯃꯈꯩ ꯃꯥꯡꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯠꯄ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯈꯤ ꯑꯗꯨꯅ ꯂꯥꯎꯅꯔꯛꯄꯗꯒꯤ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯌꯥꯎꯅ ꯀꯣꯏꯁꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯏꯔꯦꯡꯅ ꯃꯌꯥꯝ ꯑꯝꯇ ꯍꯥꯗꯣꯛꯄꯤꯌꯨ ꯇꯔꯨꯕꯤꯁꯦ ꯍꯧꯖꯤꯛꯇ ꯃꯔꯥꯜ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯃꯍꯥꯛ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯔꯨꯕꯤꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩ ꯂꯧꯊꯣꯔꯛꯇꯨꯅ ꯕ꯭ꯂꯦꯡ ꯐꯌꯥꯔ ꯇꯧꯗꯨꯅ ꯃꯌꯥꯝꯕꯨ ꯇꯥꯟꯈꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯁꯤꯈꯤꯕ ꯃꯆꯥ ꯁꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯔꯕꯁꯨ ꯌꯥꯏ ꯅꯣꯡꯃꯩ ꯀꯥꯞꯂꯕꯁꯨ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯔꯨꯕꯤꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯥꯔꯒ ꯆꯤꯡꯊꯣꯔꯛꯏ ꯑꯗꯨꯒ ꯐꯨꯕ ꯌꯥꯕ ꯐꯨꯔꯤ ꯃꯁꯤꯗꯒꯤ ꯀꯣꯏꯔꯦꯡꯅ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯣꯏ 5 ꯇꯔꯨꯛꯇꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯍꯦꯟꯕ ꯐꯣꯔꯁ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯜ ꯇꯧꯈꯤ ꯃꯔꯛ ꯑꯗꯨꯗ ꯃꯌꯥꯝꯅ ꯇꯔꯨꯕꯤꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯪꯁꯤꯟꯈ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯇꯔꯨꯕꯤ ꯃꯌꯥꯝꯅ ꯐꯨꯕ ꯑꯗꯨꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯄꯗꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯇꯔꯨꯕꯤ ꯃꯁꯥ ꯑꯗꯣ ꯃꯌꯥꯝꯅ ꯐꯨꯃꯟꯈꯤꯕꯗꯨꯅ ꯇꯔꯨ ꯁꯔꯥꯡ ꯈꯔ ꯇꯦꯛꯈꯤꯕꯗꯒꯤ ꯃꯍꯥꯛ ꯆꯦꯟꯊꯣꯛꯄ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯝꯗꯨꯅ ꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯈ꯭ꯔꯤ ꯏꯅ ꯀꯨꯞꯄ ꯑꯃꯟꯕ ꯌꯨꯝ ꯑꯣꯏꯕꯅ ꯌꯨꯝ ꯑꯗꯨꯁꯨ ꯑꯉꯛꯄ ꯐꯪꯅ ꯃꯩ ꯍꯦꯛ ꯆꯨꯕꯒ ꯉꯔꯪ ꯑꯗꯨꯝ ꯆꯥꯛꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯣ 80% ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯟꯕꯁꯨ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨ ꯀꯧꯗꯕ ꯌꯥꯗꯕꯅꯤꯅ ꯐꯌꯥꯔ ꯕ꯭ꯔꯤꯒꯦꯗ ꯀꯧꯗꯨꯅ ꯌꯨꯝ ꯑꯗꯣ ꯏꯁꯤꯡ ꯆꯥꯏꯁꯤꯟꯗꯨꯅ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯇꯔꯨꯕꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯀꯥꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯇꯔꯨꯕꯤꯅ ꯊꯝꯂꯝꯕ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯝꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯇꯧꯕꯇꯕꯨ ꯇꯔꯨꯕꯤꯅ ꯂꯩꯔꯝꯕ ꯌꯨꯝꯐꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯇꯝꯅꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯅꯗꯦ ꯇꯔꯨꯕꯤꯒ ꯌꯨꯝꯊꯪꯅꯕ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯌꯨꯝ ꯑꯗꯣ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕ ꯌꯨꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯊꯪ ꯃꯥꯏꯊꯤꯔꯛꯄꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯛꯂꯕ ꯇꯔꯨꯕꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯁꯤꯖꯟ 1 ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯁꯤꯖꯟ 2ꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ